Tha asigi tarahumdoigi ayuk pung tararom tarakpada Kangpokpi District ki manung chanba Imphal Tamenglong Highway ki Scotland Amasung Kodzim Kul anigi lonaba mafam amada khulai paiba militant singna ambush tawduna church leader ahum yauna driver ama hatkiba Amasung miyoi ahumna asok apan nanghan kraba matung Kangpokpi Amasung Senapati District singda Naga Amasung Kuki ki kunja sing kidnap tawduna Thamluraba matung ngasi ayuk anganba chawrakna pung mga makai tarakpada Kuki singna IT rota leiba leilong Kuki khul dagi faduna pukiba konsa kul amasung liangmai kunza amadi Nepali ani yauna kunza kungi maraktagi liangmai kunza nipi amasung angang punna taranithoi asoi angam yaudana makha khul da Thadorakle aduga nahan Senapati District leiba Mount Everest College manaktagi mafam ani Senapati petrol pump amasung fiamai ta faudagi kidnap tawraba matung karong tamna pukiba Kuki kunja kunhumdogi manungda Kuki nupi mari amasung Kuki nupa tara security forces ki kuthangda ngarang nubidang Thadorakle hairi leilong Kuki kuldagi phaduna pukiba Naga kunza kungi manungdang ngasi ayuk thadokraba Naga kunza nupi amasung angang taranitui sing asi Naga amasung Kuki ki church leaders civil society organization singi marakta akanba mawongda pau faunaraba matung Manipur police amasung security forces ki kuthangda tekda kaidana Thadorakhibani adubu fazin kibagi marakta Nepali ani yauna nupi nipandi hauzik fauba Thadorakpa leitri hairi nakalamaromda Kodzim kulgi ambush chathakraba matung Supermanium anaktagi tha asigi tarahumdoigi numidangda Don Bosco Imphaldagi Maram Don Bosco tamna National Highway Imphal Dimapur lambida lakpa matamda fazinkiba Silesiant Brothers ani Panmai Aching Albert amasung Pozi Kovisei Peter ngarang tekda kaidana Thadorakle hairi Kangpokpi Kodzimda militant singna chathakiba ambush ki matung tarakpada Kangpokpi amasung Senapati District ki tongan ba mafam singdagi Fajinduna thamliba Kuki amasung Naga singi kunja sing asibu tekda kaidana Thadoraknaba United Naga Council UNC amasung Kuki NP Manipur KIM amati Naga amasung Kuki singi CSO singna tekda kaidana Thadoraknaba pung kunmarigi ultimatum ngarangdagi hauduna piduna lakhi